Haukiba kumja lisingani kunhumdoigi me ahumdagi Manipurda haurakhiba irang asida khamen lokki landformda leikhidraba athawasing amadi Manipur gi ngamkhai ngak nabaki landformda thawai katkraba athawba thawbisingda anirak suba ningsing numit thoram pangthokre Iramdam kanbalup ikal nasinduna Imphal iski Nongshum Community Hall da pangthokiba thoram aduda Pambaina Luchingba UNLF ki acting chairman Moirang Tem Nongyai, UNLF ki former chairman RK Sanayaima, Kundrakpam AC ki MLA Tokchom Lokeshwar, Lamlai AC ki MLA Khongbantabam Ibumcha, Icham ki president N Rajendro Elias Boy Yauna Laikhidraba Singi Mung Manungi Mioy Singh, Kokomi, Kaitel Ima Lup Singh, Thawai Mirent, Taragi Chaisu, Fox, Amukogi mihut sing amadi tongan ba lam sing dagi lakpa mayra paibi sing susaruk yaki Tauramadu manung channa Rims Hospital ga kutsam naduna khungakpa singi I Haiba team da blood donation camp amasupang thokki Tauramadu mari laina na UNLF ki former chairman RK Sanayai mana haikibada Manipur da chahi ni helaklaba irang asida landarakliba si Kuki khakta nate makhoi ga chungsin naraga chatmin nariba singna chatharakpa lanni Suda Lairiba Kuki Khutlai Paiba sing Kanana Yokkhatlaga Thammi Haiba Manipur Meyamna Khang-Ee Manipur gi ningkha tamba hanjinna bachang siliba yawoloi singbu namthanaba honarakpada laibak thugaiba amadi maitai furup ki miyoi singbu hatpa sina yawolup singbu namthabada achauba lalong changsilakpani haiba si Meyamna khangba mathau tai haiki Union Home Minister Amit Sahana Manipur gi integrity kai hanloi haina tatana hairiba si Manipur kaidonungda kaiba yaroi Manipur kaiba matamda maduda thoglakadaba issue kaya India laingakna Khang-Ee lamdam asigi yelhomi sing karamna nungshi chanana leiba ngamgani haibagi lambi san uba ngamba changi haki Howsik India government na hanjana high Home Minister Sana Manipur integrity sukai kailoi high Manipur lepak tuwemi matik sulete morda Madam the Manipur Pak Togara Potamda, Maduri Motum Tarapu or Kada Primado, India Japan. Other the Polito race, Manipur is Septem, Apono Septem of the Kahindaba. Other Maduri Madunda, Hunda Leta, the Nandakwa, Modu, full of sin. Mayam say, Amagavan Sinandaba, Amagabam, Kutno Fiamda, Asum Lahalaga, Mete say, Tampaklam, Lady, and Oponam Daga, Amnam Film, the Tamaga Namsa, Tammy, along with Yaw say. Nakal amaromda Khamelo ki landform buning singduna Thauram adabu sin langkiba Ikal ge advisor ning thokongzam sanatomana phongdorakpada Imalaiba kidamak athauba sing asina kathok lamliba kaya sigidamak aikhoi leiri haibaning singduna ningsing thauram asi pangthokpani ifurup kandaba yaroi amadi iramda machet tana kaiba yaroi haina athauba singitung induna sangsinkhigani haiki Wari simple abagi damak mena tawriba ki wari sanaba amada chaba amada civil society ko midana tawna ama honabse masi ko na thajabda India government gi masi yamna thajate aibadi chahi ani je helba tumina laise masi lotion bi ya dina lotion bi abani masi di ta tawga mena kari mani policy ma tawga aikoi masen je nungda dum chigna halaga leibagi wakhal wala ma aikoi uzai asigumba divide and rule loina Fazaba Wayan that Masigi Mataka, Yaning the Base, civil society in the Lorpa, Mara Piping the Lorpa Matamda, I could give Kalana, a people organized the Sisu, Mase Asoba Togdan, Iribaki, the Logan Habo, Proxima, Hamjari,